Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk lawbirasi struggle taratarit suba tangka mataw aduda doctor adu lembada wa haiba ngamda manakta lepliba lembagi makhura aduda oina onsinduna kaisu to bataroi adubu kokta sokoi banina numit marini mukti hospital sida lebi tare room number 306 ta bubiro seba gidi problem karisu leiroi nurse ani patient sigi oina lingdana legani hairakli engrazi maronda wahai khara ado chandagi mapuroiba lembagi makhura aduna phani doctor adu chatkrabada nurse kharana thoibibu ICU dagi intorai lemba doctor adu ga sanakriba wari adu mahaksu tahaudaba nati adumakna thoibi intorakpa ubada fukhogatuna thoibigi bed adu inbada mating pangli nurse amana sir please change your clothes first ngasai dagi bapu shilude chanda lembada yenglai lemba nafidu nang kakaga yumlamda chatlaga hanu honglu kodana lemba madam jagi wahai aduda ija yani ai sida sun tawrage aigi luggage to amta pubiro thoibigi su masumi yumlamda paw matang pibigi chanda ngasai dagi makuta pariba thoibigi phone adu piba kawrubani lembagi wahai aduda khangning ningsinglai aduga makuta pariba phone aduda meeting thamlai haima aidi kawrudana sese ibi mesigi phone oira mali ngasai accident thokpa madura taba security amna pirakpani yaribam ti yengu thoibi nurse ani hum tawduna room da lainaba haiduna inkrabani chanda lemba amadi nikhil wari sana dana tung inaribani lemba thoibi gi phone adu chanda dagi lawi aduga on tawduna yengi display adu kharadi kairi adubu thoidokpa yadabadiri tawramdi thoibigi phone adu hek hangbaga nupa amaga nupi amaga faminaduna kapminabagi photo ni wallpaper adu uriba adu lemba look adu sukhangdabana hangba yadri wari sana lakpana kayo khiba khangaudi nikhil magi loina bidon silai gari dagi pochai sing yauri hana lokhalusira aduga makhatab do khananaba chanda sukhumlai hoi lemba da muk ansilai lemba kakana khoina purakpa pochai singdo amta lokhalugi nangsu yengba nungaidre nafido hongnanaba ngahak ngairamko masi haiduna nikhil amadi chanda makhada kumki lemba hojiktada soradu chaning tana hondorai asiba magumna yataduna hipliba thoibigi manakta naksilai mathanta khali aikhoyanidi amukta sumapung phana wari su sagidri aina nangbo hanbu zakiba numitada nangi thongnau maya aduda nakal na makhak utpa nangi maithong adudani aina taki madudi nungsiba haibase thamoidagi faurakadabani adubu aidi nangbo hanbu uzaba mikup aduda phawkibani ihulama ihulasibu nangbu tasingna nungsiba haibadu oigadoribra nangi kana leileti su khangda nangi khangnaba leibra leitabra haibasu amatta thida aina fauriba ihulasibu chumnibra nasa takta fauriba ihulasigi ayaba nangna pibigadra lemba thoibigi makhut adu paiduna hogalo ai kanada pau pigani haiba ai wakhal thoktre si nang wakhal taru amuktari wangang lo kaidoge anirak suna ukiba saktam adusu maka atuki matik laungkibani hojikna karigi lon thoktabi sari banu numit adudani aina nangbu kanano haiba khangkiba numitsu nangbu masak khanglakpa mikupta phawkiba ihulamadi nati tanja aduda thoibigi phone adu khinglai lemba mamit achotpa adu haifet nanthokduna lakliba call adu kanano haini yengli sim thaba aduda lemba nangauroi matagumna call adu pick up tawi simran haibadi khangkibani thoibigi marupne haiba adubu sim haina thorakpa adudadi kanano haiba khangdrabasu thoibibu khangma miyoy amadi soidana oigani haibasi lemba magi thajabani adumakna call adu paikhatbani lembasu taha hello simsu hello hairakibani khonjel adu nupa khonjel oibana tingak phone adu da muk yengi onara jatla haiduna amuksu hello lembasu paw khompirai ai lembani thoibigi phone se aina pairakpani som kanano sim paw khompirai ai thoibigi marupni simran
Thoibi phone se karamna Thoibi gi marup Simran ne hairakpa duda lemba wari pumba chithadana tamli Jinglen gi marup ni lemba na karamna Thoibi ga gawa chatminaramli bano haibasini Simran gi wakhalna khaliba ase Simran tapna hanglai Hojikti kaisi thoidokpa tawdrabo kaisi tawdri ngaihak leradi gyan taraklani ado Thoibi gi mungi number gumba pau faunaba yaba leibibra amukta haibirakera ai Thoibi gi phone se lo khangdabana hangba hitri Sim lembana duk thamoi singna haijarakpa duda Thoibi gi lokto LINTH Sim ngaihak tumina leiruraga amuk hairai Thoibi gi yumdadi pau pibirureno suti lawduna chatkibani Thoibi do aduda amuk adugi paudo hairadi babungdo soidana pakalani 4 days lairo haibanina ai hayingi flight tala aslage Simran gi wahai aduda lapnaba mari amani haibadi khankidri Sim amadi Thoibi makhoi ani gi marakta marup kya chetpa mari amadi lai haiba lemba masu khangkre lemba Sim gi wahai aduda numit mari ni gi oradi lakpidrosu yarni aigi tomchaga kakaga sumafam sida lai jinglen gi marupti aigi sumarupni aina ngamba matang oibanina ai mating pangjarage Sim lembagi wahai aduda lamlanba amaga magi marup aduga khak thanamba chingnaba phawgadaba du lembagi aduk thajaba piba wahai aduna lembada phattaba amta khankidre hoi aina su sombu marup amagumna khanjarage Thoibi bu ningthina senabiyo 5 days suba numit adudadi imphal tamna dum lakpiro ai airport okcharamage Thoibi gi babungda su Thoibi yore haibagi paksi khak pijarage atai atopadi hairarege hoi hoi lemba amadi Sim anidu wari saba loiduna call adu thamnakre ngasaidagi wari adu lumduna taramba chanda amadi nikhil changlai marup ne haikiba duna ani dusu icham chamthokle nikhilna lemba se nang hana iru jathoro ibima se ekoi ngak sena biramlage aduga kakasu hangrage nadom sa se sida thambiramlage lemba nikhilda mo kaka nurse leidinina thoidokpa mi darkar leidi mandi leite yadaba mi amakak leiraga yadobanina ai thanda dum leirasi yani Nikhil su thoina khalude kaisu thoidokpa su taroroi haibanina hoi hoi phare phare nang hana losiluro aduga ikoi su hangrage hayingi chaktuna yumdagi puraklage ngasigidi thenglani karino nangna chaningba ma sidagi order tawro hoi kaka lembasu irujaba changkhre lembana irujaba loiduna thorakpada Thoibi betanga thaduna famduna leirami mataw aduda furit fawba litri vest katani litlaga thorakliba ado Thoibi gi nakta changsinduna Thoibi kaurakliba adu ataigi nate kokta sokibana ningsingba ngamlibra yenglibani lembana kaurakpa aduda mamit khaktamag inglakpa aduna pumnamak ningsingli haiba lemba masu khangkre hojiktada masadagi arumba potsak ama thangthagibaga chaphek manai Chandana lemba icha hoi thokrage phajana leiroko adudi nangi marupsiga hoija Nikhil amadi Chanda su thokre Thoibi lemana tawbiramliba mayam asida angakpa fawribani China di leiribani adubu akhang kanbi oibana China singa dusu uthokte lemba tawala chotpa du yan thoktuna Thoibi gi nakta changsilai Thoibi kai chaninge kaka hoinadi thakpa yabar khadi pirami ai order dum tawkigi room da delivery dum tawba yabani kai chaninge hayo Thoibi su nabaga kaiga machinda karisu tanglaktrabani chaksu lamba khajikti fawraklabani Thoibi akoibadi yenglai aigi lagesta aigi bag yawbani asidagi paisa lautho lemba Thoibi gi wahai aduda ingakngakna paisa na kaige hanglakliba wahang aduna Thoibi mangwandadi nokning hankraboi chanabado asidagi tawraga leiro aisu saklame wahai aduda lemba as luri saita leriba table adugi locker adu hangduna hospital gi number yawba dinner amasu lunch order tawnaba menu du lakthoklaga kai chasige hanglakpani lembana Thoibi mangwanda jingnaba leita icham chamna khumlai Thoibi masu biryani poklo kaino chicken mamiti lemada yengda paukhamde dumak piri mataw adu kayadi nuksire Thoibi gi hongnabini
mahakna kitang thajarakpa comfortable oirakpa mikupta ikaiba hangoiba leita icham chamthokpa haibasi masini Thoibigi weak point masida loyana khudong chaba lawkhibani thamoi sengna nungsibiba mi oiramlabadi Thoibi maraibak yamna pharamgadabani ahanba sayhauda soikre haidana aroibasu soini haiba leibra lemba Thoibida yengna yauriba number aduda call tauri biryani ani ising chaba yaba khara order tauki order taukraba matung Thoibi lembada kokse kitang ngauri tawe ngaktang tungge help tawigera makut khuning adusu tusan kibada tat kibana matantam mu aga hogat pahipa ngamjadabagi hairibani lemba kariso haida Thoibibu hangoiba matalaita makok adu thengandanaba mawangda konsinbiduna tapna hiptali Thoibisu fazana hiplabanina makok ngauri mamit adu shinkibada tumthokre lembasu Thoibigi maithong bunga hekti yenglambani nupa masu ngasaidagi mikup amata pothada sanglaba journey amala e masa adu wamanduna Thoibigi khubak adu danga thaduna tumthakre 45 minutes ki matung calling bell adu kinglakpa duda Thoibi mamit adu tapna pangkhalai limbana magi khubak adu da mamai adu thamduna tumlamba duda Thoibi magi thamoida karigumba khara faurai wari bani ngasaidagi koi chen baga pakhat baga haujikta da ngahak pathajari bani loya mana sumna tawbigadra Thoibi na fiba masda leirabada oithokta bani ngahak ki khanba pungning leptaba mana Thoibi gi damak adumna tawgani haibadi mangda fawba mangdi Thoibi lembabu tapna hodui lembasu mamit ado pangning da panglai kaidorage milai lemba order daukiba adu khangning ningsinglai prap thong adu hangduna chanaba sing adu lokshili aduga thong adu amuk thingzeli lemba phamung adu da kakhatuna Thoibi be chingkhatpiduna ngatha hali adjustment bed ni adubu ani adu bab oirude lemba makut masa singna hamdoktuna Thoibi ni hipliba bed adu da kakhatuna khongrai chanduna fami biryani adu hangdoktuna Thoibi da ilai nupa haiba nupa asi amuk hana thajakhraroi khankrabani adubu lembagi mataw adu da lembabu karamna thajaroi Thoibi tapna kathorai saibada makok tu jingjing panbana tabli sugatuna sairibani mataw adu da yenado lembana macet chetapiduna inbiri Thoibigi yadagi lemlakpa macit aduna lemba mayada hukchili mataw aduda Thoibi lembagi makhut adu khangaudana faki lemba tingak yenglai Thoibina nangsu chawo lemba Thoibigi wa aduda anaban hana jagadabani masi haiduna amukse ilai Thoibi machinda thanks kaigi thanks no ai damakta asyamna honabibagi thanks ka hainarusida nangna saigi pangba yaba mating lakpada pangbiduisidi Thoibi nokmi tawjarei ayuk anganbani Gopal Minarabagi wal emna bachatluri mama ibi manangam tak leibana mapa adu wa machet ama phawba ngangba ngamda luhongba dusu yarakre taptharoi athubada honglani numit sulepnari panji ama supuduna chatlabani adumakna wa tupthoknaba sukuidri loyasu nongmadagi nini dagi humni Thoibigi wakal khajikti kauthokle gawada chatki haibasu khangdabana thoina su khanjiludri masagi luhongbana mangda taduna leirabada karibudi changluni sim somda mathamoi chakli pawasi tabada Thoibidi hingningba phawraroi haiba ma khangdaba nati chinglengi number thiduna paw lawnaba laknari kari maramgi thiriba lembabu karamba miyoino khangdoknaba thiribani uchina chinglengi number fanglabada sim call tawrai hello chinglen oibirabra hoi mani kana ai Thoibigi marupni sim ngakpa fawi simna karigi mangonda call tawraklino haiba hanglai chamna kai lere karigumba khara hangjage hangbiyo lembaga wachatki haibase som khangbibra chinglen ngahak tumina lei aduga pakhom pirai khangi Thoibisu kawada chatki base khangbra khangi lemba gi kana gumbi khangna bachana ba leibra
Wahang aduda Jinglen bhab tare Simran na hainingliba adu leiti punsida nupi haiba nupido magi mafumda khanglaktribani fare wahase tension se makoi ani gawada punna leiminare hausi Thoibi du accident thokpadagi lembana mating pangbiduna makoi ani punna leiri Thoibi na hana khangnar manu pase aigi chega haina singaduna leiri banu pani Thoibi ga maga hana mari leinarami makoi ani hausi lohongna manumit lepnakre Nupa haidi nahan hotel Makha taba nangda Simran na Mani Thoibi mapunsida loya natana kanaguma miyoy amataga khangnaba leiraktri pawasi tabada Thoibi di haininglibado adum haibiyo Gawagi trip se handakti ekhoi su sarugi harusira aisu aigi marup amaga loinaragi somsu mafam aduda Jinglen simgi wadada mamit laukthokduna Uriba pumnamak minambani haisira tariba pumbasu joyrolni khangadra lengli pali pumnamakna nakan amada leptuna lemba mabu phatte hairabasu Thoibi gi thamoini yaningadra ningsinglai ngarang mana ukibasing adu Thoibi mahagi phone adu thawoiraktaba kuirabani mapada yore haiba phau khaigidabani thodok sing aduna athengba aduda mapada call tawduna mahak yore haiduna pau pikraba matung Facebook ta changduna kari lakpa haini yengi khana changlubani adubu ahanba maktada chongthorakliba adu atai kana nati Leia Wits Minaraba on 30 August 2022 Leia ge account dagi thagalakpa invitation card ki sample ni Thoibi mana uriba adu Thoibi card adu ubada koktagi ton fauba tu chungkiba khanghaudabani comment sing adu dasu Congress sir haibo hayes na anambani Loya masu comment singi reply harauna hanba yauri matawadu Thoibi gi thamoida khangamdaba chaina amadi faurakli adubu Thoibi momonokna thamoida loya mahakpu bor piri nungai beto yuko karigi waruruni karigi susauruni pambidraba nungsibidrabada kanadabu tainaruni kanagi sumaral nati hena thazurubagi mahaini nupi haiba mapok ase sanapot amagumbara Kudum chankre haiduna punsi chupa lekha taduna manggadra mahakidama punsi asi kathokadra punsi gi oina aibu nungsibiba mi laklaroidra wahang sing asi Thoibi magi mafam dani na chingludi kari gi suna chungani ma kari lanki mathanta maral sizin jabani taina fom khangda madom taina jabani pumnamak loya magi khujil thorang nati karamna haigani manakta famduna hipliba lemabu urai Hangjay mathanta Nangna aigi kana oiribano Nangna aigi damakta asuk yamna honabiribasina karigi Nangna aigi famdagi pamlibasina karino Paukum phangdaba wahangni Thoibi mana mathanta hangjariba ado kanana sukhumlakloi lemba magi thamoi kananadi khangani Thabakna ulle haisira madu sumandi khudong chaba lawba oina takini khanna Thamoi mana loning lakpa marol fauba lonandana thamjaribani gyan la ilembagi khonjel aduda brush tawthose brush amasu makhut namana pairi khut nama mana tap macha ama pairi hogatpa ngamdaba sunati chatpa ngamdaba sunati tawriba mataw adu tongning malaba haibadura lemana tawriba khuding Thoibi mana yaribagi maramna kari ani sigi marakta leinariba mari asibu karino Thoibi lembadagi brush adu lauduna brush tawri pakhangni nahani hangoiba heinadaba karigi khanglamloi adubu karigino Thoibi magi mafamda hangoiba heinadaba haiba adu yaudriba doctor haiba sinfam asina oiribra doctor kudimak mahaki patient kudingda asumna tawramgadra sinfamni punsi oiba tangkakna makhalamani manade amatta manade manaba karamna yagani Brush tawba loirabada Thoibi mamai mamit taba loiri nursing na tawgadaba ngaktani lemba mana tawriba adu lemba masamak doctor ni adumakna nurse doctor singaida mana tawba yaba oirabadi adumak tawbiri Thoibi gi makhut makhuda tatliba sing adudi lembana dressing tawbiri kokta sokpa adudi hospital amada leiribana doctor nurse amagi mathauda masa doctor oire haiduna hinjiluba pamdubana nurse lakpa ngai minari Tanja aduda chanda amasung Nikhil calling bell adu kinglai
ꯂꯦꯝꯕꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯂꯦꯝꯕ ꯅꯤꯈꯤꯜꯕꯨ ꯎꯕꯗ ꯀꯀꯥ꯫ ꯅꯤꯈꯤꯜ ꯑꯃꯁꯨꯡ ꯆꯟꯗꯥꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯍꯩꯃꯥ, ꯅꯁꯥ ꯌꯥꯝꯅ ꯀꯟꯈꯠꯂꯝꯃꯦꯗꯅ ꯅꯪꯗꯤ꯫ ꯑꯧ ꯏꯗꯣꯝꯆꯥ꯫ ꯊꯣꯏꯕꯤꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯅꯍꯥꯟꯗꯒꯤ ꯅꯪꯒꯤ ꯅꯃꯤꯡꯒꯁꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯍꯪꯗ꯭ꯔꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯆꯟꯗꯥ ꯊꯣꯏꯕꯤꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ꯫ ꯅꯤꯈꯤꯜꯁꯨ ꯂꯦꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯍꯥꯏꯔꯞ ꯄꯥꯏꯗꯨꯅ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯔꯛꯏ꯫ ꯆꯟꯗꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯊꯣꯏꯕꯤꯁꯨ ꯄꯤꯔꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯀꯧꯏ꯫ ꯐꯖꯩꯅꯦ ꯃꯤꯡꯗꯤ꯫ ꯀꯣꯛꯁꯤꯕꯨ ꯅꯥꯕ ꯈꯤꯇꯪ ꯐꯕ꯭ꯔꯣ? ꯌꯥꯝ ꯐꯔꯦ꯫ ꯅꯨꯃꯤꯠ ꯁꯨꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯏꯗꯣꯝꯆꯥ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯗꯨ ꯏꯆꯥꯗꯤ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤ? ꯑꯩꯈꯣꯏ ꯂꯦꯝꯕꯒ ꯃꯔꯨꯞ ꯑꯣꯏꯔꯛꯄꯗꯤ ꯀꯌꯥꯝ ꯀꯨꯏꯔꯕ? ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯕꯣ? ꯃꯗꯣꯝꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯂꯦꯝꯕ ꯆꯟꯗꯥꯗ ꯌꯦꯡꯂꯛꯏ꯫ ꯂꯦꯝꯕꯅ ꯏꯆꯥ, ꯊꯣꯏꯕꯤꯁꯦ ꯏꯝꯐꯥꯜ ꯋꯦꯁꯇ SP ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯀꯨꯏꯔꯦ꯫ ꯍꯣꯏ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯇꯤꯟꯅꯔꯛꯏ꯫ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤ ꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯑꯔꯣꯏꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯃꯤꯅꯝꯕꯅꯤ꯫ ꯀꯔꯤꯒꯤꯗꯁꯨ ꯃꯤꯅꯝꯂꯣꯏ? ꯀꯨꯏꯗ꯭ꯔꯤ ꯇꯤꯟꯅꯕ, ꯍꯟꯗꯛꯅ 3ꯂꯛ ꯁꯨꯅ ꯈꯪꯅꯕꯅꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯃꯈꯨꯔꯥꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯕꯅ ꯋꯥꯗꯨ ꯂꯣꯠꯂꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯏꯝꯐꯥꯜ ꯋꯦꯁꯇ SP ꯑꯣꯏꯔꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯟꯗꯥ ꯉꯛꯂꯤꯕꯅꯤ꯫ ꯑꯗꯨꯃꯉꯥꯏ ꯅꯤꯈꯤꯜ ꯃꯥꯁꯨ ꯉꯛꯄ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯛ ꯆꯝꯂꯝꯒꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ꯫ ꯀꯔꯤꯒꯤꯁꯨ ꯉꯛꯂꯣꯏ? ꯂꯦꯝꯕ ꯃꯁꯥꯁꯨ ꯑꯍꯥꯟꯕꯗꯅꯤ ꯉꯛꯂꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯆꯥꯎꯊꯣꯛꯄ ꯄꯣꯡꯊꯣꯛꯄ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯅꯤꯈꯤꯜ ꯑꯃꯗꯤ ꯆꯟꯗꯥꯁꯨ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯔꯨꯞꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯅꯔꯕ, ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯊꯣꯏꯅ ꯑꯔꯥꯟꯕꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯆꯟꯗꯥꯅ ꯂꯦꯝꯕ, ꯑꯗꯨꯗꯤ ꯏꯆꯥ ꯍꯣꯏꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯍꯥꯏꯔꯛꯎꯀꯣ꯫ ꯂꯦꯝꯕꯁꯨ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯆꯥ꯫ ꯅꯤꯈꯤꯜ ꯑꯃꯗꯤ ꯆꯟꯗꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯅ ꯉꯁꯤꯗꯤ ꯀꯩ ꯆꯥꯁꯤꯒꯦ? ꯈꯪꯍꯧꯗꯅ ꯍꯪꯂꯛꯄ ꯂꯦꯝꯕꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯌꯨꯝ ꯍꯟꯕ ꯌꯥꯈꯤꯔꯣꯏꯗ꯭ꯔꯥ? ꯃꯤꯠꯐꯝ ꯍꯣꯡꯗꯦ, ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯊꯩꯗꯦ꯫ ꯊꯧꯔꯕ ꯃꯤꯠꯌꯦꯡꯅꯤ ꯂꯦꯝꯕ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ꯫ ꯒꯋꯥꯗ ꯀꯣꯏꯕ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯣ? ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯊꯣꯏꯕꯤ ꯃꯥꯗꯤ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯑꯣꯡ ꯃꯥꯟꯗꯤ ꯇꯨꯝꯄꯛ ꯉꯥꯡꯂꯣꯏꯗꯕ ꯃꯥꯟꯕ ꯃꯐꯝꯗꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯒꯤ ꯃꯥꯅ ꯍꯦꯛꯇ ꯉꯥꯡꯊꯣꯔꯛꯀꯅꯤ꯫ ꯉꯥꯡꯒꯗꯕ ꯃꯥꯟꯕ ꯃꯐꯝꯗꯅ ꯑꯗꯨꯛ ꯆꯤꯡꯂꯦꯝꯅ ꯍꯦꯛꯇ ꯂꯩꯊꯣꯛꯈꯤꯅꯤ꯫ ꯂꯦꯝꯕ ꯅꯪꯒꯤ ꯃꯤꯡꯗꯥꯁꯤꯒ ꯀꯔꯝꯕꯅꯣ ꯍꯦꯛ ꯍꯥꯏꯕ ꯉꯝꯗꯦꯗꯀꯣ꯫ ꯑꯗꯨꯕꯨ ꯅꯣꯛꯇꯦ, ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯝ ꯐꯣꯟ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯃꯣꯟ ꯃꯌꯥ ꯑꯗꯨꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯁꯤꯝꯅ ꯊꯣꯏꯕꯤ ꯀꯧꯔꯛꯏ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ꯫ ꯈꯨꯝꯂꯤ ꯊꯣꯏꯕꯤ ꯃꯥꯁꯨ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯂꯩꯇ꯫ ꯁꯤꯝ, ꯊꯣꯏꯕꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯂꯦꯝꯕ ꯂꯩꯕꯅ ꯊꯣꯏꯕꯤ ꯂꯦꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯦꯝꯕ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯃꯛꯅ ꯂꯦꯝꯕꯁꯨ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯈꯪꯕꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯁꯤꯝ, ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯊꯣꯏꯕꯤ ꯍꯪꯅꯤꯡꯉꯤ꯫ ꯋꯥꯔꯧꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯄꯦꯟꯕ ꯂꯩꯇ꯫ ꯅꯪꯒꯤ ꯄꯟꯊꯨꯡꯁꯨ ꯌꯧꯍꯟꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯂꯝꯒꯅꯤ꯫ ꯊꯣꯏꯕꯤ, ꯑꯩ ꯅꯪꯕꯨ ꯂꯣꯌꯥꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯁꯣꯔ ꯑꯗꯨ ꯆꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯏ꯫ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯁꯤꯝ, ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯅꯥꯊꯩꯗꯨꯅ ꯃꯥ ꯀꯩꯁꯨ ꯆꯠꯈꯤꯔꯣꯏ꯫ ꯀꯅꯥꯒꯤ ꯈꯨꯖꯤꯜ ꯊꯔꯥꯎ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯒꯤꯗꯃꯛ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯂꯦꯞꯄꯤꯔꯝꯒꯅꯤꯌꯦ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯎꯗꯕꯅ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯂꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯁꯤꯝ, ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯣꯌꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯈꯤ꯫ ꯁꯤꯝ, ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕꯤ, ꯑꯩꯁꯨ ꯒꯋꯥꯗ ꯂꯥꯛꯀꯦ꯫ ꯑꯅꯥꯁꯨ ꯄꯨꯔꯛꯀꯦ꯫ ꯅꯪꯒꯤ ꯃꯔꯨꯞ ꯆꯤꯡꯂꯦꯟꯁꯨ ꯂꯣꯏꯅꯔꯛꯀꯦ꯫ ꯂꯦꯝꯕꯁꯨ ꯅꯨꯡꯉꯥꯏꯖꯅꯕ꯫ ꯁꯤꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯐꯣꯟꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯅ ꯒꯋꯥ ꯌꯧꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯒ ꯁꯛꯀ ꯎꯅꯔꯕ ꯀꯥꯟꯗ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯁꯛꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯎꯔꯛꯄꯗ ꯁꯤꯝ ꯃꯥꯒꯤ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯒꯦ ꯍꯥꯏꯕꯁꯤꯅꯤ ꯁꯤꯝ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ꯫
Thoibiꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯖꯅꯕ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯅꯤ꯫ ꯑꯣꯐꯤꯁꯇꯒꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯊꯝꯐꯝ ꯑꯗꯣꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯔꯤ꯫ ꯁꯤꯝꯅ ꯐꯣꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ꯫ ꯁꯤꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯨꯌꯥꯃꯥꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯎꯅꯤꯡꯕꯅ ꯒꯋꯥꯗ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗ꯫ ꯁꯤꯝ, ꯑꯩ ꯊꯣꯔꯛꯑꯅꯤ, ꯅꯪ ꯂꯥꯛꯑꯅꯨ꯫ ꯑꯦꯌꯔꯄꯣꯔꯠꯇ ꯑꯩꯕꯨ ꯑꯣꯛꯄ ꯑꯣꯏꯅ ꯂꯥꯛꯑꯣ꯫ ꯗꯦꯠ 29ꯗ ꯑꯩ ꯁꯣꯏꯗꯅ ꯏꯝꯐꯥꯜꯗ ꯊꯨꯡꯂꯅꯤꯌꯦ꯫ ꯊꯣꯏꯕꯤ ꯁꯣꯔ ꯑꯗꯨ ꯋꯥꯅ ꯍꯣꯟꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯂꯨꯌꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯔꯦ꯫ ꯅꯪꯒꯤ ꯏꯆꯦꯒꯤ ꯃꯐꯝꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯑꯃꯇꯪꯗꯤ ꯇꯝꯖꯔꯝꯒꯦ꯫ ꯃꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯖꯈꯤꯅꯕ ꯑꯩ ꯄꯣꯠꯁꯛꯁꯤꯃꯗꯤ ꯁꯤꯟꯅꯅꯤꯡꯉꯤ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯤꯝ ꯉꯛꯄꯅ ꯃꯁꯥ ꯑꯗꯨ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯂꯨꯌꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯇꯥꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯁꯤꯝ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ꯫ ꯋꯥꯔꯤ ꯑꯗꯨ ꯀꯨꯏꯃꯟꯕꯅ ꯂꯦꯝꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯦꯝꯕ ꯆꯪꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤ ꯁꯛꯐꯝ ꯑꯗꯨ ꯑꯣꯟꯗꯨꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯕꯒꯨꯝꯅ, ꯁꯤꯝ, ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦꯀꯣ꯫ ꯂꯦꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯋꯥꯔꯧꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗ, ꯑꯩ ꯆꯪꯉꯛꯄꯗꯒꯤ ꯋꯥꯔꯤ ꯀꯥꯏꯔꯕꯣ? ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯦꯡꯗꯅ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯛꯑꯕꯅꯤ꯫ ꯂꯦꯝꯕ ꯃꯥꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯌꯦꯡꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯊꯣꯏꯕꯤ ꯃꯁꯥꯁꯨ ꯃꯗꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯂꯦꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯈꯜꯂꯨꯕ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯝꯁꯤꯜꯂꯨꯕꯗ ꯊꯣꯏꯕꯤ ꯃꯥꯅ ꯍꯦꯟꯖꯤꯜꯂꯨꯕ ꯇꯥꯒꯗ꯭ꯔꯥ ꯈꯟꯅ ꯀꯩꯁꯨ ꯈꯟꯅꯕ ꯁꯥꯔꯤꯕꯅꯤ꯫ ꯂꯦꯝꯕꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯊꯣꯏꯕꯤ ꯃꯥꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯂꯦꯝꯕ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯤ꯫ ꯍꯜꯂꯣ, ꯏꯃꯥ꯫ ꯄꯨꯔꯅꯤ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ, ꯂꯦꯝꯕ, ꯏꯃꯥ ꯇꯥꯏꯌꯦ꯫ ꯅꯪꯕꯨ ꯇꯥꯡ ꯀꯌꯥꯗ ꯊꯣꯔꯛꯇꯣꯏꯅꯣ? ꯏꯃꯥ, ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ, ꯀꯨꯏꯕꯗꯤ ꯀꯨꯏꯔꯔꯣꯏ꯫ ꯏꯍꯦ, ꯅꯪꯒꯤ ꯃꯔꯨꯞ ꯑꯃ ꯅꯥꯏꯌꯦꯅ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯐꯔꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ꯫ ꯋꯥꯍꯩꯁꯤ ꯈꯛꯇꯅꯤ ꯂꯦꯝꯕ ꯃꯥꯅ ꯈꯨꯝꯂꯤꯕ꯫ ꯅꯔꯁ ꯑꯃ ꯆꯪꯂꯛꯇꯨꯅ ꯒꯨꯂꯤ ꯑꯁꯤ ꯄꯨꯡ 4 ꯆꯞ ꯆꯥꯅ ꯆꯥꯎ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯤꯔꯝꯃꯤ꯫ ꯂꯦꯝꯕ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯄꯨꯡ 4 ꯇꯥꯒꯗꯧꯕ ꯃꯤꯅꯤꯠ ꯑꯃꯈꯛꯇ ꯉꯥꯏꯔꯝꯂꯦ꯫ ꯃꯥ, ꯉꯥꯏꯍꯥꯛꯇꯪ ꯄꯥꯏꯌꯨꯀꯣ꯫ ꯂꯦꯝꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯂꯥꯝꯗꯨꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒꯨꯂꯤ ꯑꯗꯨ ꯂꯧꯗꯨꯅ ꯃꯀꯨ ꯈꯣꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯏꯜꯂꯛꯏ, ꯏꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯍꯩꯕꯤ꯫ ꯊꯣꯏꯕꯤ ꯂꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯔꯛꯏ꯫ ꯀꯔꯝꯕ ꯅꯨꯡꯁꯤꯕꯅꯣ ꯊꯣꯏꯕꯤ ꯃꯥꯅ ꯂꯦꯝꯕꯒꯤ ꯃꯐꯝꯗ ꯐꯥꯎꯔꯤꯕ ꯑꯗꯨ? ꯃꯍꯥꯛꯀꯤꯁꯨ ꯃꯕꯨꯡ ꯂꯩꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯜꯂꯛꯄ ꯑꯗꯨꯅꯅꯤ ꯂꯦꯝꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤꯕ꯫ ꯒꯨꯂꯤ ꯑꯗꯨ ꯄꯤꯖꯕ ꯂꯣꯏꯗꯨꯅ ꯂꯦꯝꯕ ꯃꯃꯥꯒ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯁꯥꯅꯈꯤ꯫ ꯁꯣꯝꯗ ꯀꯣꯏꯂꯥꯡ ꯂꯥꯡꯏ, ꯍꯌꯦꯡ ꯂꯨꯍꯣꯡꯒꯗꯕ ꯑꯣꯏꯕꯅ꯫ ꯃꯆꯥꯁꯤꯡ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕꯁꯨ ꯃꯆꯤꯜ ꯃꯧꯄ꯭ꯋꯥ ꯑꯅꯤꯒꯤ ꯃꯔꯤꯗꯤ ꯇꯠꯄ ꯌꯥꯗꯕꯅ ꯁꯤꯝꯒꯤ ꯃꯄꯥꯁꯨ ꯃꯤꯅꯔꯚꯥꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯁꯤꯝ ꯃꯥꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯔꯚꯦ ꯑꯃ ꯆꯠꯂꯨꯔꯒ ꯉꯥꯔꯤꯌꯥꯟꯂꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯊꯣꯏꯕꯤ ꯂꯧꯕ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯀꯗꯕ ꯑꯣꯏꯕꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯛꯇ ꯃꯇꯣꯝꯇ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯁꯤꯝ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯂꯝꯍꯥꯡꯅꯤ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯌꯨꯝꯁꯨ ꯑꯃꯒ ꯑꯃꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯅꯩ꯫ ꯄꯨꯡ ꯑꯃꯗꯤ ꯋꯥꯠꯂꯤ ꯊꯣꯏꯕꯤꯅ ꯊꯨꯡꯂꯒꯗꯕ꯫ ꯃꯇꯥꯔꯣꯏ ꯑꯗꯨ ꯎꯅꯤꯡꯕꯅ ꯃꯥꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯨꯡꯗ ꯀꯅꯥ ꯂꯥꯛꯏ ꯂꯥꯛꯇꯦ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯑꯦꯌꯔꯄꯣꯔꯠꯇ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯅꯤ꯫ ꯕꯣꯂꯦꯔꯣ ꯑꯃ ꯁꯤꯝꯒꯤ ꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯁꯤꯝꯁꯨ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯅꯦꯠ ꯅꯦꯠꯂꯤ꯫ ꯀꯨꯝꯊꯔꯛꯏ ꯃꯤꯑꯣꯏ ꯈꯔ꯫ ꯅꯪꯍꯧꯕ ꯅꯠꯇꯦ ꯁꯤꯝꯒꯤ ꯐꯝꯐꯝꯔꯣꯝꯗ ꯂꯥꯛꯇꯨꯅ ꯇꯨꯡꯗ ꯂꯣꯠꯅ ꯄꯥꯏꯔꯛꯂꯤꯕ ꯀ꯭ꯂꯣꯔꯣꯐꯣꯝ ꯑꯗꯨꯅ ꯁꯤꯝꯒꯤ ꯅꯥꯇꯣꯟ ꯃꯌꯥꯗ ꯅꯝꯁꯤꯟꯈꯤꯕ꯫ ꯃꯤꯀꯨꯞ ꯐꯥꯗ ꯁꯤꯝ ꯂꯦꯛꯊꯈꯤ꯫ ꯗꯤꯄꯥꯔꯆꯔ ꯇꯥꯏꯃꯤꯡ ꯑꯗꯨ ꯈꯪꯕꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯤ꯫ ꯁꯤꯝ ꯃꯃꯥꯡꯗ ꯁꯤꯠ ꯑꯗꯨꯗ ꯉꯥꯊꯍꯟꯗꯨꯅ ꯑꯗꯨꯃꯛ ꯐꯝꯍꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯦꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯔꯤ꯫ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯀꯅꯥꯝꯇ ꯀꯨꯝꯊꯗꯦ꯫ ꯊꯣꯏꯕꯤ ꯁꯤꯝꯒꯤ ꯒꯥꯔꯤ ꯑꯗꯨ ꯎꯕꯗ, ꯂꯦꯝꯕ, ꯑꯩ ꯅꯪ ꯌꯨꯝ ꯐꯥꯎꯕ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒꯦ꯫